ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯨ ꯅꯤꯡꯉꯣꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯥꯎꯕ ꯑꯃꯗꯤ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯇꯣꯂꯨꯃꯨ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯃꯆꯥꯅꯨꯄꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ꯫ ꯇꯣꯂꯨꯃꯨꯅ ꯄꯨꯁꯤꯜꯂꯛꯄ ꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯒꯣ ꯏꯕꯨꯡꯉꯣ ꯆꯥꯎꯕꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯆꯠꯄ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯗꯤ ꯃꯕꯨꯛ ꯈꯔ ꯐꯠꯇꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝꯅ ꯅꯥꯏꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯕꯨꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯥꯞꯅ ꯊꯝꯕꯤ, ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯥꯗꯣꯏꯕꯨꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯒ ꯁꯅꯥꯒꯗꯨ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯤꯉꯩ ꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯄꯣꯠ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯥꯞꯄꯤꯗꯕ ꯌꯥꯔꯣꯏꯀꯣ?" ꯆꯥꯎꯕꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯥꯞꯄꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯒ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯁꯨ ꯍꯟꯗꯛꯇꯤ ꯄꯣꯠ ꯆꯩ ꯐꯖꯅ ꯄꯨꯗꯕ ꯌꯥꯔꯣꯏ꯫ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯆꯠꯄꯅꯤ꯫ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ, ꯄꯣꯠ ꯌꯥꯝꯅ ꯄꯨꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯣꯏꯅꯤ, ꯃꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨ ꯑꯗꯨꯕꯨ ꯀꯩꯗꯧꯔ ꯂꯩꯒꯦ ꯍꯥꯏꯗꯅ." ꯇꯣꯂꯨꯃꯨꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤ, ꯑꯗꯨꯅ ꯃꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ, ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯅꯤ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯌꯨꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ?" "ꯑꯩ ꯃꯃꯥ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯈꯔ ꯍꯦꯜꯂꯤ꯫ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯃꯥꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯕꯅꯤꯅꯦꯍꯦ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯆꯤꯗ ꯆꯤꯁꯤꯜꯂꯛꯂꯕꯗꯤ ꯃꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏꯕꯗ ꯂꯩꯔꯣꯏꯅꯦ." "ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯣꯏꯒꯤ ꯋꯥꯗ ꯁꯨꯝ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ꯫ ꯑꯗꯨꯕꯨꯅꯦ, ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯪꯗꯕ ꯋꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛ ꯈꯔ ꯐꯠꯇꯦꯅꯦ꯫ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯐꯖꯗꯦ꯫ ꯂꯩꯔꯤꯕ ꯈꯔꯗꯨꯅ ꯄꯨꯟꯅ ꯌꯦꯟꯅꯔꯒ ꯆꯥꯕ ꯌꯥꯕꯗꯣ ꯃꯥꯗꯤꯅꯦ ꯃꯇꯣꯝꯇ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤꯅꯦ꯫ ꯃꯤ ꯍꯧꯖꯤꯛ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯇꯥꯡ, ꯅꯪ ꯁꯤꯅꯕ ꯃꯤ ꯑꯃꯠꯇꯒꯤ ꯑꯐꯕ ꯋꯥ ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ." "ꯍꯦꯔꯥ, ꯑꯗꯨꯒꯗꯤ ꯍꯥꯏꯅꯨꯗ ꯃꯣꯏ ꯄꯥꯕꯨꯡ, ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯑꯩꯗꯤ." "ꯑꯣ, ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ, ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯌꯦꯡꯗꯣ ꯅꯆꯥꯅꯨꯄꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯈꯣ, ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯄꯥꯝꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯍꯥꯏꯅꯅꯕ." "ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤ ꯂꯥꯛꯂꯣꯏꯕ ꯍꯥꯏꯕ ꯉꯝꯗꯦꯗ ꯃꯣꯏ ꯄꯥꯕꯨꯡ꯫ ꯃꯣꯏꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯍꯦ꯫ ꯑꯩꯈꯣꯏ ꯊꯥꯗꯣꯏꯅꯅꯦ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯦꯛ ꯍꯥꯏꯔꯗꯤ ꯅꯣꯡꯃꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕꯤꯔꯛꯇꯦꯌꯦ." "ꯏꯍꯦ, ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ꯫ ꯅꯪꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯆꯒꯦ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕ꯭ꯔꯣ? ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯃꯧ ꯅꯨꯄꯤ ꯑꯐꯁꯥꯕꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤꯅꯦ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯃꯧ ꯑꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯃꯥꯟꯗꯦꯅ꯫ ꯃꯥꯅ ꯃꯍꯩ ꯇꯧꯁꯤꯟꯕꯤꯈ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡꯗꯁꯨ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅꯦ ꯃꯥꯒꯤ ꯃꯤꯆꯪꯗ ꯉꯥꯛꯇ ꯂꯩꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯃꯍꯩ ꯇꯧꯈ꯭ꯔꯕꯅꯦ." "ꯍꯣꯏ, ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯔꯤꯃꯛꯇꯗ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ? ꯃꯀꯣꯜꯅꯦꯅ ꯕꯦꯡꯒꯨꯟꯃꯨꯛ ꯍꯧꯔꯗꯅ ꯅꯃꯧ ꯅꯨꯄꯤ ꯇꯥꯛꯈꯤꯅꯦ ꯍꯥꯏꯕꯅꯤꯅꯦ." "ꯃꯥ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ ꯃꯋꯥ ꯂꯧꯗꯦ ꯑꯩ꯫ ꯅꯠꯇꯦ, ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤꯅꯣꯕ ꯃꯧꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯁꯤ? ꯃꯁꯤ ꯅꯨꯄꯤꯁꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯤ." "ꯍꯦꯔꯥ, ꯑꯗꯨꯝꯅꯒꯗꯤ ꯍꯥꯏꯕꯤꯒꯅꯨꯗ꯫ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯕꯗ ꯑꯩꯒꯁꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯗ꯭ꯔꯦꯅꯦ꯫ ꯇꯧꯗꯦ ꯑꯗꯨꯕꯨꯗꯤ ꯏꯆꯥ ꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯃꯉꯣꯟꯗ ꯄꯥꯎ ꯂꯣꯏꯅ ꯇꯝꯊꯣꯛꯀꯦ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯁꯅꯥ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜꯗ ꯃꯀꯨꯕꯣꯛꯀ ꯃꯅꯦꯝꯕꯣꯛꯀꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯧ ꯏꯕꯦꯝꯃ ꯂꯥꯏꯖꯅꯁꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯩꯈꯣꯏ ꯃꯥꯁꯤꯒꯤ ꯃꯕꯨꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯑꯩꯁꯤꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯁꯤꯡ ꯁꯨꯡꯊꯥ ꯊꯥꯗꯦꯕ꯫ ꯇꯧꯁꯅꯨ, ꯍꯌꯦꯡ ꯃꯥꯒꯤ ꯂꯨꯔꯕ ꯇꯟꯖꯥꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯒ ꯍꯣꯠꯅꯕꯤꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯈꯟꯅ ꯂꯥꯏꯖ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯀꯨ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯈꯣꯒꯦ?" ꯌꯥꯔꯦ ꯄꯥꯕꯨꯡ ꯑꯣꯛꯂꯤ, ꯅꯪ ꯑꯃꯨꯛ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯕꯨꯡꯉꯣ ꯍꯜꯂꯛꯀꯦ ꯍꯥꯏꯔꯅꯤ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯆꯥꯔꯗꯧꯅꯤ꯫
ꯅꯃꯥꯁꯦ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯔꯒ ꯆꯪꯈ꯭ꯔꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯆꯥꯈꯤꯗꯕꯅꯤ ꯍꯣꯔꯦꯟ ꯃꯥꯒꯤ ꯁꯔꯨꯛ ꯐꯖꯅ ꯈꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯏꯁꯧ ꯂꯥꯡꯕꯗ ꯃꯤ ꯑꯃꯠꯇ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯔꯣꯏ ꯏꯃꯥꯒꯤꯕꯨꯗꯤ ꯑꯩꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯉꯥꯔꯧ ꯐꯖꯅ ꯁꯤꯜ ꯂꯥꯡꯂꯒ ꯊꯝꯂꯕꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯂꯒ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯆꯥꯎꯕꯅ ꯏꯆꯥ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯊꯣꯡꯒꯅꯤ ꯉꯥ ꯆꯥꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯆꯥꯁꯤꯒꯦ ꯁꯅꯥꯅ ꯉꯥ ꯆꯥꯗꯗꯤ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯃꯩ ꯄꯥꯕꯨꯡ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯒ ꯉꯥ ꯑꯆꯧꯕ ꯑꯃꯈꯛꯇ ꯂꯩꯕꯤꯔꯛꯎꯕ ꯄꯥꯕꯨꯡ ꯆꯠꯂꯨꯔꯒꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯉꯥ ꯄꯨꯛꯂꯥꯎꯕꯤ ꯑꯆꯧꯕ ꯃꯔꯨꯝ ꯄꯨꯕꯤ ꯑꯃ ꯄꯥꯕꯨꯡ ꯂꯩꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯉꯣꯜ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯥꯡꯂꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯈ꯭ꯔꯦ ꯃꯥꯡꯒꯣꯜꯗ ꯌꯨꯝꯒꯤ ꯊꯕꯛ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡꯗꯨꯅ ꯂꯥꯏꯖꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯤ ꯁꯅꯥꯅ ꯏꯆꯥꯕꯨ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯕꯅꯣꯅꯦ ꯑꯆꯧꯕ ꯑꯃ ꯍꯥꯏꯌꯨ ꯃꯆꯥ ꯃꯆꯥꯒꯤ ꯄꯣꯠꯇꯤ ꯇꯜꯂꯤꯀꯣ ꯂꯩꯗꯧꯕ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯤꯀꯣ ꯍꯟꯗꯛꯇꯤ ꯄꯣꯠ ꯑꯆꯧꯕꯒ ꯂꯩꯕꯤꯒꯦ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤꯕꯨ ꯇꯧꯗ ꯌꯥꯕ꯭ꯔꯣ ꯅꯪ ꯇꯥꯆꯧꯅ ꯈꯔ ꯅꯪ ꯕꯥꯕꯨꯡꯅ ꯈꯔ ꯄꯨꯊꯣꯛꯂ ꯂꯩꯗꯧꯅꯤ ꯇꯥꯆꯧꯕꯁꯦ ꯂꯩꯔꯝꯒꯗ꯭ꯔꯣ ꯏꯅꯝꯃꯁꯨ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯆꯠꯁꯅꯤ ꯅꯪꯒꯤꯁꯨ ꯉꯝꯅꯕ ꯇꯧꯁꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯤ ꯃꯥꯒꯤ ꯃꯆꯜꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯊꯧꯅꯤ ꯑꯁ ꯑꯩꯒꯤ ꯗꯈꯤꯅꯥꯒꯤꯗꯃꯛ ꯅꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯃꯔꯩ ꯇꯧꯅꯔꯗꯤ ꯑꯩ ꯏꯀꯥꯏꯖꯩꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯀꯔꯤꯅꯣ ꯃꯥꯅ ꯑꯉꯝꯕ ꯑꯃ ꯄꯤꯔꯛꯁꯅꯤ ꯍꯩꯌꯥ ꯄꯪꯕꯤ ꯄꯪꯉꯤꯗꯀꯣ ꯃꯁꯤ ꯑꯉꯥꯡ ꯑꯁꯦ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯃꯥꯒꯤ ꯃꯇꯨꯒꯤꯗ ꯁꯨꯝ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯇꯥꯆꯧꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ ꯅꯪ ꯇꯥꯆꯧꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯏꯀꯥꯏ ꯈꯪꯗꯒꯤꯅꯦ ꯍꯣꯏ ꯍꯣꯏꯅ ꯑꯗꯨꯝ ꯌꯥꯔꯛꯂꯗꯧꯅꯤ ꯏꯅꯝꯃꯅꯗꯤ ꯀꯩ ꯈꯟꯈꯤꯅꯤ ꯑꯃꯨꯛ ꯃꯥꯅ ꯀꯩ ꯈꯟꯕ ꯈꯟꯗꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯤ ꯀꯔꯤ ꯑꯣꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯇꯥꯆꯧꯅꯁꯨ ꯁꯦꯜ ꯄꯨꯊꯣꯛꯇꯣꯏ ꯑꯣꯏꯔꯗꯤ ꯐꯤꯒꯦ ꯐꯅꯦꯛ ꯈꯨꯠꯅ ꯌꯥꯝꯅ ꯁꯥꯟꯅꯥꯅ ꯂꯣꯟꯕ ꯈ꯭ꯋꯥꯡꯒꯤ ꯑꯃ ꯂꯩꯕꯤꯔꯛꯑꯣ ꯁꯅꯥ ꯐꯤꯒꯦ ꯑꯃ ꯑꯣꯏꯅ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯄꯥꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯅꯪꯅ ꯍꯥꯏꯕꯗꯨꯝ ꯏꯟꯕ꯭ꯔꯣ ꯑꯁ ꯃꯥꯒꯤ ꯋꯥꯒ ꯄꯜꯂꯛꯀꯅꯨꯗ ꯑꯩ ꯇꯥꯅꯤꯡꯗꯦꯗ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯪꯒꯤ ꯆꯥꯛꯀꯧꯕꯒꯤ ꯀꯩꯀꯩ ꯄꯣꯠ ꯄꯨꯁꯤꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯅꯁꯤ ꯂꯐꯣꯏꯗꯤ ꯂꯩꯔꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯪ ꯄꯥꯕꯨꯡꯅ ꯊꯥꯕ ꯂꯐꯨꯗꯣ ꯂꯐꯣꯏ ꯄꯥꯜꯂꯕꯅꯤ ꯑꯗꯨꯗꯒꯤ ꯐꯖꯕ ꯈꯜꯂꯒ ꯏꯆꯥꯒꯤ ꯈꯥꯛꯍꯧꯔꯒꯦ ꯑꯗꯨꯒ ꯁꯦꯝ ꯀꯣꯝꯂꯥꯒꯗꯣ ꯌꯥꯝꯅ ꯄꯨꯔꯛꯀꯅꯨ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯄꯥꯜꯂꯤꯁꯤꯗꯒꯤ ꯍꯦꯛꯂꯒ ꯂꯣꯏꯔꯦ ꯁꯥꯒꯩꯒꯤꯁꯨ ꯀꯅꯥꯝꯇ ꯄꯣꯠ ꯊꯤꯜꯂꯨꯔꯅꯨ ꯃꯣꯏꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯄꯣꯠ ꯃꯅꯥ ꯑꯃ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤꯀꯣ ꯑꯗꯨ ꯏꯃꯥ ꯑꯩ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯈꯪꯗꯦ ꯏꯃꯥꯅ ꯇꯧꯔꯒ ꯑꯩꯒꯤ ꯗꯈꯤꯅꯥꯗꯨꯗ ꯈꯔ ꯐꯖꯅ ꯁꯤꯜꯂꯝꯃꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯣ ꯀꯩꯅꯣꯝ ꯇꯧꯏꯕ ꯍꯌꯦꯡ ꯗꯈꯤꯅꯥ ꯌꯥꯝꯗꯦ ꯍꯥꯏꯅ ꯀꯣꯠꯇꯨꯅ ꯋꯥ ꯉꯥꯡꯒꯗꯕ ꯃꯤꯗꯥꯅꯦꯃꯤ ꯏꯆꯥꯒꯤꯗꯤ ꯅꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯏꯆꯥ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯄꯣꯠꯅ ꯈꯖꯤꯛꯈꯛ ꯄꯨꯈ꯭ꯔꯒ ꯗꯈꯤꯅꯥꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯄꯨꯔꯛꯂꯦꯗꯀꯣ ꯍꯥꯏꯅ ꯍꯥꯏꯍꯟꯒꯦ ꯅꯣꯏꯅ ꯅꯦꯝꯄꯣꯛꯇꯣ ꯃꯩꯌꯥ ꯀꯨꯝꯍꯟꯒꯦ ꯈꯪꯒꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯅꯝꯃꯗꯨꯕꯨ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯊꯣꯡꯗ꯭ꯔꯤꯖꯥꯠꯂꯣ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯀꯔꯤꯝꯇꯁꯨ ꯆꯥꯔꯛꯇꯕꯅꯤꯅ ꯆꯥꯛꯄꯨ ꯂꯥꯝꯃꯛꯑꯦ ꯃꯧꯅꯤꯅꯅꯦ ꯃꯩꯌꯥ ꯃꯥꯡꯗ ꯏꯃꯧꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯆꯥꯛꯀ ꯊꯣꯡꯉꯛꯈꯤꯔꯣꯏ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯄꯣꯠꯐꯝꯗ ꯊꯣꯛꯂꯨꯁꯤ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯒ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯒꯗꯨ ꯃꯥꯡꯒꯣꯜꯗ ꯋꯥꯊꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯕ ꯃꯇꯨꯡ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯆꯥꯛꯁꯪꯗꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯅ ꯆꯥꯒ ꯆꯥꯅꯕꯒ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯅꯦꯝꯒ ꯃꯆꯜ ꯅꯨꯄꯤꯒꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯩꯃꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯣꯏꯒꯤ ꯆꯥꯕ ꯌꯥꯅꯕꯅꯦꯅ ꯀꯩꯅꯣ ꯈꯔ ꯁꯦꯝꯃꯨꯔꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯥꯏꯖ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯝꯃꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯁꯅꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯑꯁꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄ ꯐꯪꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤꯅꯦ ꯃꯋꯥꯒ ꯃꯅꯦꯝꯒꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯀꯅꯨ ꯍꯥꯏꯌꯦꯅ ꯃꯔꯛꯇ ꯂꯥꯛꯄ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯦ ꯁꯤꯅꯤ ꯏꯆꯦ ꯏꯌꯥꯅꯨꯄꯥ ꯑꯐꯕ ꯐꯪꯖꯕ ꯍꯥꯏꯁꯤ ꯐꯈ꯭ꯔꯦ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯣ ꯊꯥꯒꯠꯄꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯤꯅ ꯍꯦꯟꯅ ꯈꯪꯅꯔꯗꯨꯅꯤ ꯅꯌꯥꯅꯨꯄꯥ ꯐꯩ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯒꯠꯁꯅꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯇꯣꯂꯣꯃꯣꯗꯨꯁꯨ
ꯅꯨꯄꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯍꯟꯒꯦ ꯍꯥꯏꯔꯛꯁꯅꯤ ꯍꯣ ꯆꯠꯄꯨ ꯆꯠꯂꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯁꯅꯥꯒ ꯊꯥꯗꯣꯏꯒ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯅ ꯆꯥꯛ ꯍꯦꯟꯁꯥꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯂꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯅꯝ ꯂꯥꯏꯖꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯒ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯒ ꯊꯥꯗꯣꯏꯒꯒꯤ ꯃꯇꯧꯗꯨ ꯂꯥꯏꯖ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯔꯤ ꯆꯥꯛꯁꯪꯗꯨꯗ ꯃꯇꯣꯝꯇ ꯊꯕꯛ ꯇꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯥꯟꯅꯈ꯭ꯔꯦ ꯃꯃꯥꯁꯤꯡꯅ ꯃꯃꯥ ꯑꯣꯏꯔꯁꯨ ꯃꯆꯥꯅꯨꯄꯤ ꯃꯥꯗꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯨꯗꯅ ꯅꯤꯡꯉꯣꯜ ꯌꯥꯎꯗꯕ ꯏꯃꯨꯡꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒꯤ ꯈꯔ ꯐꯕꯒꯤ ꯋꯥꯅꯤ ꯃꯣꯏꯒꯨꯝꯕ ꯅꯤꯡꯉꯣꯜ ꯂꯩꯕ ꯌꯨꯝꯗ ꯃꯌꯨꯝ ꯄꯥꯜꯂꯝꯂꯗꯤ ꯈꯪꯒꯗꯕꯅꯤꯅ ꯑꯁꯨꯝꯅ ꯇꯛꯁꯤ ꯁꯣꯟꯅ ꯂꯥꯏꯖ ꯃꯇꯣꯝꯗ ꯊꯕꯛꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯔꯤ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯜ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯍꯧꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯂꯣꯃꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯅꯤꯅ ꯁꯦꯜꯗꯣ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯛꯏ ꯑꯩ ꯇꯥꯆꯧꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯌꯨꯝꯕꯨꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡ ꯈꯨꯠꯇ ꯁꯦꯜ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯥꯏꯅꯤꯡꯕ ꯃꯇꯝꯅꯤ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯁꯦꯜ ꯈꯔꯗꯤ ꯄꯤꯕꯤꯕ ꯌꯥꯏꯗꯅ ꯍꯣꯏꯕꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯕ ꯌꯨꯝꯕꯨꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯗꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯈꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯕꯒꯤ ꯋꯥꯅꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯃꯣꯏꯁꯨ ꯁꯣꯏꯗꯅꯗꯤ ꯄꯤꯔꯛꯀꯅꯤ ꯌꯥꯝꯕꯨꯗꯤ ꯀꯌꯥꯝ ꯌꯥꯝꯅꯣꯅꯤ ꯊꯥ ꯐꯥꯅ ꯊꯕꯛ ꯁꯨꯔꯨꯕ ꯅꯠꯇꯦ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯃꯤꯒꯤ ꯃꯔꯨꯞ ꯁꯦꯜ ꯍꯨꯟꯕꯒꯤ ꯈꯔ ꯑꯃꯁꯨ ꯂꯧꯈ꯭ꯔꯦ ꯌꯥꯝꯕ ꯌꯥꯝꯗꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯥꯆꯧꯅ ꯄꯤꯔꯛꯄ ꯈꯔꯗꯨꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏꯕ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯑꯣꯕ ꯂꯐꯣꯏꯗꯒꯤ ꯁꯦꯝ ꯀꯣꯝꯂꯥꯗꯒꯤꯗꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯀꯣꯟꯅꯔꯣꯏꯗ꯭ꯔꯣ ꯀꯣꯟꯅꯅꯤꯗ ꯌꯥꯝꯕꯨ ꯌꯥꯝꯃꯟꯒꯅꯤ ꯑꯩꯁꯨ ꯄꯣꯠ ꯀꯥ ꯍꯦꯟꯅ ꯄꯨꯒꯗꯕ ꯅꯠꯇꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯆꯠꯄ ꯑꯣꯏꯗꯣꯏꯅꯤꯅ ꯁꯨꯝ ꯃꯤꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯁꯤ ꯑꯗꯣ ꯆꯥꯛ ꯅꯨꯡ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯥꯛ ꯆꯠꯊꯣꯛꯂꯒ ꯅꯪꯒꯤ ꯄꯨꯒꯗꯕ ꯀꯌꯥꯝꯅꯅꯣ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯁꯤ ꯍꯣꯏ ꯇꯥꯆꯧ ꯂꯥꯏꯖꯅ ꯐꯠ ꯇꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯂꯣꯃꯨꯒ ꯄꯨꯟꯅ ꯏꯪꯈꯣꯜꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯐꯣꯏ ꯁꯦꯝ ꯀꯣꯝꯂꯥꯅꯆꯤꯡꯕ ꯍꯩ ꯃꯌꯥꯝ ꯍꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦꯍꯦ ꯀꯣꯝꯂꯥꯁꯤꯡꯁꯦ ꯍꯦꯛꯂꯗꯤ ꯐꯅꯌꯥꯝ ꯊꯣꯛꯂꯅꯤ ꯁꯦꯝꯁꯤꯃꯁꯨ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯕꯗꯤ ꯁꯦꯟꯐꯝ ꯑꯃ ꯈꯪꯅꯤꯁꯦ ꯂꯐꯣꯏꯁꯤꯁꯨ ꯂꯧꯎ 10ꯃꯨꯛꯅꯤꯅꯦ ꯍꯣꯏ ꯇꯥꯆꯧ ꯑꯩꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯒꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯟꯅꯔꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯣꯝꯗꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯅ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯂꯝꯃꯤ ꯍꯣ ꯀꯔꯤꯅꯣ ꯑꯗꯨꯗ ꯌꯦꯡꯂꯤꯗꯨꯕꯣ ꯇꯣꯂꯨꯃꯨꯅ ꯈꯨꯝꯃꯤ ꯃꯥ ꯍꯌꯦꯡ ꯂꯥꯏꯖ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯀꯩꯀꯩ ꯄꯨꯔꯒ ꯆꯠꯇꯣꯏꯅꯣꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏꯁꯤꯡꯗꯣ ꯃꯌꯨꯝꯗ ꯆꯥꯛꯀꯧꯕꯒꯤ ꯄꯨꯕꯒꯤ ꯋꯥꯔꯥ ꯍꯣꯏ ꯃꯥ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯍꯧꯔꯕꯅꯤꯅ ꯀꯩꯊꯦꯜꯗꯒꯤ ꯑꯃꯨꯛ ꯂꯩꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤꯅ ꯇꯧꯕꯅꯤ ꯍꯩ ꯏꯪꯈꯣꯜꯗꯒꯤ ꯁꯤꯗꯤ ꯍꯦꯛꯄ ꯌꯥꯔꯣꯏꯅꯦ ꯅꯆꯜꯅꯨꯄꯤ ꯊꯥꯗꯣꯏꯅ ꯁꯤꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯉꯍꯥꯟꯅ ꯁꯦꯜ ꯄꯤꯔꯝꯃꯤꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯁꯤꯗ ꯍꯧꯔꯤ ꯄꯥꯜꯂꯤ ꯃꯌꯥꯝꯁꯤꯒꯤ ꯁꯦꯜ ꯂꯣꯏꯅ ꯄꯤꯔꯝꯃꯕꯣ ꯄꯤꯔꯝꯃꯦ ꯍꯥꯏꯕꯅꯤ ꯁꯦꯜ ꯊꯣꯡꯅ ꯌꯥꯝꯅꯕꯨ ꯄꯤꯔꯝꯈ꯭ꯔꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯇꯧꯔꯤꯅꯤꯅꯦꯍꯦ ꯅꯆꯥꯗꯒꯤꯕꯨ ꯁꯦꯜ ꯂꯧꯔꯒ ꯄꯣꯠ ꯄꯤꯅꯕ꯭ꯔꯣ ꯅꯕꯨꯛꯇꯤ ꯍꯥꯏꯐꯦꯠ ꯐꯠꯇꯕ ꯖꯥꯠꯅꯤꯍꯦ ꯏꯃꯥ ꯅꯪꯁꯨ ꯍꯣ ꯃꯥꯅ ꯄꯤꯖꯔꯝꯕꯅꯤ ꯑꯩꯅ ꯅꯝꯗꯨꯅ ꯂꯧꯍꯧꯕ꯭ꯔꯣ ꯑꯗꯨꯕꯨ ꯐꯕꯨ ꯐꯔꯕꯅꯤ ꯈꯔ ꯄꯤꯔꯝꯃꯤꯗꯣ ꯀꯅꯥꯅꯕꯨ ꯏꯆꯥꯅꯦ ꯍꯥꯏꯗꯨꯅ ꯂꯦꯝꯅ ꯁꯨꯝ ꯄꯤꯔꯒ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯍꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯗꯣꯏꯅ ꯂꯧꯔꯤ ꯁꯔꯨꯛꯁꯤꯗꯒꯤ ꯂꯥꯏꯖꯒꯤꯁꯨ ꯈꯔ ꯈꯥꯏꯕꯤꯔꯁꯤ ꯍꯟꯗꯛꯇꯤ ꯁꯦꯜꯁꯨ ꯈꯔ ꯀꯧꯔꯤ ꯑꯗꯨꯅ ꯌꯥꯅꯕ ꯁꯤꯟꯈ꯭ꯔꯁꯤ ꯏꯃꯥ ꯀꯅꯥꯏꯗꯩꯅꯣꯗ ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦ ꯅꯆꯜꯅꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯑꯣꯏꯅ ꯈꯔ ꯂꯩꯔꯣ ꯌꯥꯝꯒꯗꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯅꯝꯃꯒꯤ 10 ꯀꯨꯟꯗ ꯈꯥꯏꯔꯝꯕꯗ ꯃꯌꯦꯡ ꯀꯩꯁꯨ ꯇꯥꯒꯗꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯁꯦꯝ ꯀꯣꯝꯂꯥ ꯈꯔꯈꯛ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯗ ꯅꯣꯏꯁꯤꯗꯤ ꯁꯤꯔꯣꯏꯗꯅ ꯏꯪꯈꯣꯜꯗ ꯍꯧꯔꯤ ꯄꯥꯜꯂꯤ ꯃꯌꯥꯝꯁꯤꯗꯤ ꯅꯆꯜꯅꯨꯄꯤꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯁꯦꯜ ꯐꯥꯎꯕ ꯄꯤꯔꯝꯃꯦ ꯍꯥꯏꯔꯤꯗꯅ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯒꯠ ꯍꯟꯖꯤꯟ ꯁꯨꯃꯥꯏꯅꯩꯁꯤꯕꯣ ꯃꯥ ꯂꯥꯏꯖꯒꯤ ꯁꯔꯨꯛꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯁꯦꯜ ꯄꯤꯔꯗꯤ ꯍꯦꯛꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯕꯨꯛ ꯐꯠꯇꯕ ꯅꯣꯏꯒꯤ ꯋꯥꯅꯤꯗꯅ ꯑꯗꯨꯝꯕ ꯋꯥꯈꯜꯗꯨꯗꯤ ꯑꯩ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯆꯨꯝꯅ ꯅꯆꯜꯅꯨꯄꯤꯅ ꯁꯦꯜ ꯄꯤꯔꯝꯃꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯆꯥ ꯑꯩꯅꯁꯨ ꯌꯥꯝ ꯆꯝꯅ ꯍꯥꯏꯖꯩꯁꯤ ꯏꯃꯥꯗ ꯁꯦꯜ ꯄꯤꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏ ꯈꯤꯇ ꯈꯥꯏꯕꯤꯌꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯏꯪꯈꯣꯜꯗ ꯍꯧꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯅꯄꯥꯝꯗ ꯄꯨꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯃꯥꯒꯤ ꯅꯣꯝꯅꯥ ꯀꯩꯗꯥꯗꯣ ꯍꯦꯛ ꯅꯨꯡꯁꯤꯗꯕ
ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏꯁꯤꯡꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯄꯣꯠ ꯃꯅꯥ ꯑꯃꯐꯥꯎ ꯈꯥꯏꯗꯣꯛꯅꯤꯡꯗꯦ ꯊꯥꯗꯣꯏꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯄꯤꯔꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯏ ꯏꯃꯥꯅ ꯑꯩ ꯑꯃꯗꯤ ꯂꯥꯏꯖꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨꯅꯦ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯠꯅ ꯎꯕꯖꯥꯠꯅꯤ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣꯅ ꯍꯣ ꯅꯇꯨꯁꯤ ꯃꯦꯟꯁꯤꯟꯕ ꯁꯨꯝ ꯂꯧꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕꯤ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯛꯂꯅꯤꯌꯦ ꯅꯆꯜ ꯅꯨꯄꯤꯗꯨꯅ ꯄꯣꯠ ꯌꯥꯝꯅ ꯄꯨꯖꯅꯤꯡꯗꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯔꯝꯕꯒꯤꯁꯨ ꯅꯣꯏꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯜꯂꯤꯅꯦ ꯌꯥꯔꯦꯗ ꯏꯃꯥ ꯃꯤ ꯃꯃꯥꯡꯗ ꯆꯒꯠ ꯆꯒꯠ ꯍꯥꯏꯅꯕ ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏꯖꯩ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯄꯤꯅꯤꯡꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯨꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯕꯤꯔꯣꯏ ꯍꯩꯇꯕ꯭ꯔꯥ ꯆꯠꯁꯤꯜꯂꯣ ꯑꯧ ꯇꯥꯔꯦ ꯇꯥꯆꯧ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯇꯣꯂꯨꯃꯨꯒ ꯂꯥꯏꯖꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯏꯪꯈꯣꯜꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯎꯔꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯗꯨ ꯃꯆꯤꯟꯗ ꯄꯣꯔꯣꯛꯁꯣ ꯂꯧꯏ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯈꯠꯈꯤꯗ꯭ꯔꯦꯗ ꯃꯧꯅꯤ ꯀꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯃꯥꯅ ꯅꯝꯗꯨꯅ ꯍꯦꯛ ꯅꯨꯡꯁꯤꯅꯍꯟꯗꯦꯕ ꯍꯌꯦꯡ ꯃꯣꯏꯒꯤ ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯈꯤꯇꯪ ꯇꯧꯔꯛꯄꯗꯗꯤ ꯃꯆꯜ ꯅꯨꯄꯤ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯣꯏꯅꯣꯕ ꯈꯪꯅꯤꯗꯅ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯅꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯣꯂꯨꯃꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯤ ꯆꯥꯛꯀꯧꯕꯗꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯨꯃꯨꯒ ꯂꯥꯏꯖꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗ ꯆꯥꯎꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯒ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯆꯥꯒ ꯃꯃꯧ ꯅꯨꯄꯤꯒ ꯊꯣꯔꯛꯄ ꯎꯕꯗ ꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯣꯏꯕꯣ ꯑꯁꯨꯛ ꯉꯟꯅ ꯇꯣꯂꯨꯃꯨꯅ ꯀꯩꯊꯦꯜꯗꯒꯤ ꯃꯥꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦꯕ ꯆꯥꯎꯕꯅ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩꯅꯣꯅꯦ ꯅꯣꯏꯅ ꯂꯩꯔꯨꯗꯣꯏꯁꯤꯕꯣ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯈꯔꯁꯤꯅ ꯀꯣꯟꯅꯅꯤꯗꯅ ꯀꯥꯏꯗꯩꯅꯣꯗ ꯄꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯏꯗ ꯏꯃꯥꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯂꯒ ꯂꯥꯏꯖꯒꯤ ꯁꯔꯨꯛꯇꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯊꯦꯜꯗꯒꯤ ꯂꯩꯖꯔꯨꯔꯒꯦ ꯍꯩꯃꯥ ꯃꯃꯥ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯏꯪꯈꯣꯜꯗ ꯍꯧꯔꯤ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥꯅꯨꯄꯤꯅ ꯂꯣꯏꯅ ꯆꯥꯕ ꯉꯝꯅꯤ ꯍꯥꯏꯕ꯭ꯔꯣ ꯏꯃꯧ ꯅꯨꯄꯤꯒꯤꯁꯨ ꯈꯔ ꯈꯥꯏꯌꯨꯗꯅ ꯃꯣꯏ ꯕꯥꯕꯨꯡꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯤꯗꯣ ꯑꯩꯅ ꯄꯤꯖꯅꯤꯡꯗꯕ ꯄꯨꯛ ꯐꯠꯇꯕ ꯍꯦꯛꯇ ꯇꯥꯕ ꯑꯇꯩ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯗꯣ ꯈꯔ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯔ ꯑꯃ ꯄꯨꯊꯣꯛꯂꯁꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯔ ꯑꯃ ꯄꯨꯊꯣꯛꯂꯣ ꯏꯃꯥ ꯑꯩꯁꯦ ꯍꯟꯗꯛ ꯁꯦꯜ ꯌꯥꯝꯅ ꯐꯪꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯁꯦꯜ ꯈꯔꯁꯤꯅ ꯂꯥꯏꯖꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯀꯣꯟꯅꯅꯤ ꯀꯣꯟꯅꯔꯣꯏ ꯈꯪꯗ꯭ꯔꯤꯀꯥꯟꯁꯤꯗ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏꯁꯤꯡꯗꯣ ꯊꯥꯗꯣꯏꯅ ꯁꯦꯜ ꯄꯤꯔꯒ ꯂꯩꯒꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯏ ꯁꯦꯜꯗꯨꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯤꯔꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯜ ꯈꯔꯁꯤꯅ ꯃꯥꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯤꯔꯒꯦ ꯆꯥꯎꯏ ꯆꯥꯎꯗꯤ ꯊꯤꯕꯤꯔꯅꯨ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯟꯗꯕ ꯌꯥꯗꯦ ꯏꯃꯥꯅ ꯊꯥꯗꯣꯏꯒꯤ ꯃꯥꯏ ꯆꯣꯞꯍꯟꯅꯤꯡꯗꯕꯗꯨꯒꯨꯝ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯂꯥꯏꯖꯒꯤ ꯃꯥꯏ ꯆꯣꯞꯍꯟꯅꯤꯡꯂꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯊꯥꯗꯣꯏꯒꯤ ꯗꯈꯤꯅꯥ ꯂꯩꯅꯕ ꯁꯦꯜ ꯄꯤꯌꯨ ꯅꯇꯨꯁꯤꯒꯤꯗ ꯈꯟꯕ ꯅꯆꯜ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯅꯦ ꯏꯃꯥ ꯑꯩꯅ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯄꯤꯗꯧ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯀꯔꯤꯅꯣꯃ ꯂꯩꯕꯤꯔꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯒ ꯃꯆꯥꯅꯨꯄꯥ ꯇꯣꯂꯨꯃꯨꯒ ꯃꯔꯩ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯑꯇꯩꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯂꯨꯃꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯆꯧ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯑꯔꯩꯕ ꯈꯔ ꯄꯤꯕꯤꯈ꯭ꯔꯣ ꯑꯗꯨꯅꯤ ꯑꯔꯩꯕ ꯀꯌꯥꯅꯣ ꯈꯔ ꯄꯤꯔꯝꯃꯨ ꯂꯥꯏꯖ ꯁꯦꯜ ꯈꯖꯤꯛꯈꯛꯁꯤꯗ ꯑꯃꯨꯛ ꯄꯤꯊꯣꯛꯂꯝꯂꯕꯗꯤ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯑꯃꯨꯛ ꯄꯣꯠ ꯂꯩꯗꯣꯏꯅꯣ ꯌꯥꯅ ꯌꯥꯅꯕ ꯁꯤꯜꯂ ꯂꯣꯏꯔꯦ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣꯕ ꯎꯄꯥꯏ ꯂꯩꯇ ꯇꯣꯂꯝꯃꯨꯁꯨ ꯃꯥꯒꯤ ꯑꯌꯥꯎꯕ ꯁꯦꯜ ꯈꯔ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒ ꯂꯥꯏꯖꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒ ꯃꯃꯧꯒ ꯆꯠꯈꯤꯕꯒ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯍꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯅꯆꯥꯁꯤꯒ ꯅꯃꯧꯁꯤꯒꯅ ꯂꯩꯇ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄꯁꯤꯗꯒꯤ ꯅꯪꯅ ꯃꯗꯨꯗ ꯁꯦꯜ ꯑꯃꯨꯛ ꯏꯍꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯁꯦꯜ ꯅꯤꯍꯧꯗꯣꯏ ꯑꯣꯏꯔꯗꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤ ꯄꯥꯜꯂꯤꯕ ꯈꯔꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤꯁꯨ ꯈꯥꯏꯕꯤꯕ ꯌꯥꯗ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯒꯤꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦꯅꯦ ꯑꯩꯗꯤ ꯑꯗꯨꯅ ꯑꯣꯠꯀꯦ ꯌꯥꯎꯅ ꯑꯣꯠꯂꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯗꯤ ꯑꯣꯠꯈꯤꯗꯧꯔꯤ ꯍꯣꯏ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯅꯃꯧ ꯅꯨꯄꯤꯗ ꯑꯣꯠꯈꯤꯕ ꯃꯅꯦꯝꯁꯤꯡꯁꯤ ꯍꯌꯦꯡ ꯃꯣꯏꯅ ꯃꯁꯥ ꯁꯣꯜꯂꯛꯂꯕ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯒꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ ꯍꯣ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯕꯤꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯅꯆꯥ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯣꯏꯔꯣ ꯃꯤꯒꯤꯁꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅꯦ ꯃꯇꯝꯗꯨꯒꯤ ꯊꯣꯛꯄ ꯃꯉꯥꯡꯅꯅꯤ ꯀꯤꯔꯗꯤ ꯇꯨꯝꯃꯨꯔꯅꯨꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯗꯨ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯂꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯄꯨꯔꯛꯂꯤ ꯑꯗꯨꯕꯨ ꯃꯄꯥꯝꯗꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯇꯣꯂꯨꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯕꯨ
ꯆꯥꯛꯀꯧꯕ ꯊꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯊꯥꯗꯣꯏ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯄ ꯐꯥꯎꯕ ꯂꯩꯔꯝꯃꯨꯀꯣ, ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ, ꯉꯟꯅ ꯍꯜꯂꯛꯀꯅꯤ꯫ ꯅꯪ ꯇꯥꯆꯧꯅ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯊꯥꯗꯣꯏ ꯑꯩ ꯅꯣꯏꯒꯤ ꯏꯅꯝꯃꯁꯦ ꯃꯌꯨꯝ ꯐꯥꯎꯗ ꯊꯤꯜꯂꯝꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯂꯥꯏꯖꯒ ꯇꯣꯂꯣꯃꯣꯒ ꯊꯣꯔꯛꯂꯦ꯫ ꯆꯥꯛꯀꯧꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯄꯣꯠꯅꯦꯅ ꯈꯖꯤꯛꯈꯛ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯁꯨ ꯇꯣꯂꯣꯃꯣꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯥꯏꯖ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥ ꯍꯥꯏꯗꯨ ꯑꯣꯏ꯫ ꯅꯪꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯆꯠꯄ ꯑꯁꯤꯗ ꯐꯥꯎ ꯄꯣꯠ ꯆꯩꯅ ꯅꯤꯡꯇꯝꯅ ꯄꯨꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ꯫ ꯌꯥꯔꯦꯕ, ꯅꯪꯅ ꯑꯗꯨꯗ ꯍꯥꯏꯂꯦ꯫ ꯆꯥꯛꯀꯧꯕꯁꯤꯕꯨ ꯍꯟꯗꯛꯅ ꯂꯣꯏꯔꯕꯩ ꯃꯑꯣꯡꯗ ꯃꯊꯪ ꯆꯍꯤꯗ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯌꯨꯝꯗꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯝꯅ ꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯀꯅꯨ, ꯆꯥꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯔꯛꯑꯦ꯫ ꯍꯣꯏꯁꯦ, ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯇꯦꯛꯊꯒꯩ ꯄꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯣꯃꯣꯒ ꯂꯥꯏꯖꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯈꯔꯗꯨꯗ ꯄꯦꯟꯊꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯛꯀꯧꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗ꯫ ꯏꯃꯥ, ꯑꯩꯈꯣꯏꯅꯕꯒꯤ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯌꯥꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯁꯤꯕꯨ ꯃꯄꯥꯝꯗ ꯁꯤꯒ ꯄꯨꯗꯣꯏꯁꯤ ꯏꯀꯥꯏꯗꯖꯥꯠꯂꯣ? ꯃꯤꯗꯤ ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯆꯠꯄꯁꯦ ꯄꯣꯠ ꯃꯌꯥꯝ ꯄꯨꯅꯗꯥꯏꯅꯦ꯫ ꯍꯣ ꯃꯋꯥ ꯁꯦꯜ ꯊꯣꯛꯇꯕꯗ ꯂꯩꯔꯗꯤ ꯃꯄꯥꯝ ꯆꯠꯄꯗ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯄꯨꯗ ꯇꯥꯕ꯫ ꯑꯁꯤ ꯈꯪꯗꯅꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯊꯕꯛꯁꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯔꯤꯗꯣ꯫ ꯑꯩꯒꯤ ꯏꯋꯥꯕꯨ ꯃꯣꯏꯅ ꯂꯧꯕꯤ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯌꯥꯠꯇ ꯄꯣꯞ ꯄꯣꯞ ꯇꯥꯔꯦꯗꯅ꯫ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯁꯅꯨ, ꯅꯪꯗ ꯍꯥꯟꯅ ꯌꯦꯡꯉꯨꯅꯨ, ꯏꯆꯥꯒꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯑꯩꯒꯤ ꯗꯈꯤꯅꯥꯗꯨ ꯀꯔꯤ ꯂꯩꯔꯒꯦ? ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯃꯛ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯏꯆꯥꯅ ꯍꯥꯏꯕ ꯐꯤꯒꯦ ꯐꯅꯦꯛ ꯈ꯭ꯋꯥꯡꯒꯤ ꯈꯨꯠꯅ ꯂꯣꯟꯕꯗꯣ ꯑꯃ ꯂꯩꯔꯦ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗꯣ ꯊꯣꯛꯏ꯫ ꯑꯇꯩ ꯂꯩꯔꯤ, ꯑꯩꯒꯤ ꯗꯈꯤꯅꯥꯗꯣ ꯍꯥꯟꯅ ꯌꯦꯡꯂꯨꯁꯤ ꯏꯃꯥ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯅꯨꯡ ꯆꯪꯂꯒ ꯅꯥꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯅꯕ꯫ ꯅꯨꯡꯊꯤꯜ ꯌꯧꯔꯛꯂꯤ꯫ ꯂꯥꯏꯖꯗꯤ ꯆꯥꯛꯀꯧꯕ ꯆꯠꯈꯤꯕꯗꯨ ꯌꯥꯝꯅ ꯉꯟꯅ ꯍꯜꯂꯛꯂꯤ꯫ ꯗꯈꯤꯅꯥꯅꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛꯋꯣ ꯐꯤꯋꯣ ꯀꯣꯜꯂꯤꯛꯋꯣ ꯃꯌꯥꯝ ꯑꯃ ꯇꯦꯛꯊꯕ ꯃꯈꯩ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯊꯥꯗꯣꯏꯅ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯃꯥ ꯌꯦꯡꯉꯨꯅꯤ, ꯏꯅꯝꯃꯁꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯉꯁꯥꯏ ꯄꯣꯠꯇꯤ ꯈꯖꯤꯛꯈꯛ ꯄꯨꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯗꯈꯤꯅꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯥꯏꯒꯨꯝꯗꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯗꯈꯤꯅꯥ ꯃꯌꯥꯝ ꯑꯁꯤꯗꯤ? ꯏꯃꯥ ꯏꯕꯦꯝꯃ, ꯀꯅꯥꯅ ꯄꯤꯔꯛꯂꯤ ꯖꯥꯠꯅꯣꯅꯦ ꯑꯁꯤꯕꯣ? ꯂꯥꯏꯖꯅ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯔꯛꯄꯒ ꯊꯥꯗꯣꯏꯅ ꯀꯂꯛ ꯋꯥꯉꯥꯡꯗ ꯍꯪꯉꯤ꯫ ꯏꯅꯝꯃ, ꯗꯈꯤꯅꯥꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝ ꯄꯨꯔꯛꯂꯤ ꯀꯩꯒꯤꯅꯣ? ꯁꯥꯒꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯈꯨꯔꯥ ꯏꯇꯣꯟ ꯃꯌꯥꯝꯗꯨꯅ ꯄꯤꯔꯛꯂꯤꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯩꯕꯤꯕꯗꯤ ꯈꯖꯤꯛꯈꯛꯅꯤꯗ꯫ ꯁꯅꯥꯅ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯅꯠꯇ꯭ꯔꯦꯅꯦ, ꯗꯈꯤꯅꯥ ꯂꯧꯕ ꯆꯠꯄꯅꯤꯅꯦ꯫ ꯏꯃꯥ, ꯑꯩꯅ ꯁꯤꯃ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯅꯠꯇꯦ, ꯃꯣꯏ ꯃꯁꯥꯅ ꯈꯪꯅ ꯄꯤꯖꯔꯛꯄꯅꯤ꯫ ꯃꯤꯅ ꯄꯤꯔꯛꯄꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯔꯣꯏ ꯍꯥꯏꯅ ꯊꯝꯃꯝꯗꯣꯏꯅꯣ? ꯅꯆꯜꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯅꯪꯅ ꯗꯈꯤꯅꯥ ꯇꯦꯛꯊꯕ ꯃꯈꯩ ꯄꯨꯔꯛꯄꯗꯨ ꯊꯑꯣꯏꯅ ꯌꯦꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯅꯆꯜꯅꯨꯄꯤ ꯑꯁꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯍꯜꯂꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯂꯩꯇꯦ ꯑꯩ꯫ ꯌꯥꯔꯦ ꯆꯪ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯂꯥꯏꯖ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯃꯥꯒꯤ ꯗꯈꯤꯅꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯅ ꯃꯆꯜ ꯑꯁꯤꯒꯤꯅꯦ ꯍꯥꯏꯗꯨꯅ ꯄꯣꯠ ꯑꯃꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯌꯨꯝꯗꯒꯤꯅ ꯄꯣꯠ ꯃꯅꯥ ꯑꯃ ꯆꯤꯠꯊꯗꯈꯩ ꯄꯨꯔꯛꯂꯗꯅ ꯈꯪꯅꯤꯗꯅ ꯍꯟꯗꯛ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯊꯤꯟꯕꯗ ꯀꯌꯥꯝ ꯊꯤꯟꯒꯦ ꯌꯦꯡꯒꯦ꯫ ꯑꯁ ꯏꯃꯥ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯃꯥꯒꯤꯅ ꯗꯈꯤꯅꯥ ꯃꯌꯥꯝ, ꯑꯩꯒꯤꯅ ꯈꯖꯤꯛꯈꯛ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯏꯃꯥ꯫ ꯌꯥꯔꯦꯁꯦ, ꯏꯆꯥꯒꯤꯁꯨꯅꯦ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯗꯈꯤꯅꯥ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯄꯥꯡꯅ ꯁꯥꯅꯕ ꯇꯧꯈ꯭ꯔꯣ꯫ ꯃꯃా ꯏꯕꯦꯝꯃ ꯁꯅꯥꯅ ꯐꯅ ꯊꯦꯝꯗꯨꯅꯁꯨ ꯊꯥꯗꯣꯏꯗꯤ ꯑꯗꯨꯃꯛ ꯏꯄꯦꯟ ꯄꯦꯟꯖꯗ꯭ꯔꯦ꯫ ꯃꯥꯒꯤ ꯗꯈꯤꯅꯥ ꯁꯔꯨꯛꯇꯒꯤ ꯃꯅꯝꯃ ꯂꯥꯏꯖꯒꯤ ꯗꯈꯤꯅꯥ ꯁꯔꯨꯛ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝꯕ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥꯒꯤ ꯃꯕꯨꯛ ꯍꯣꯡꯗ꯭ꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯕꯨꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯝꯃꯤ꯫ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯇꯣꯜꯁꯤꯡꯗ ꯄꯣꯠ ꯆꯩ ꯈꯨꯗꯣꯜ ꯇꯝꯕ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯧ ꯄꯨꯝꯅꯃꯛ ꯃꯄꯥꯝꯗ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤ꯫ ꯂꯥꯏꯖ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯆꯠꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯇꯥꯆꯧ, ꯁꯖꯤꯕꯨ ꯊꯥꯁꯨ ꯂꯣꯏꯈꯤꯗꯧꯔꯤ꯫ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯊꯤꯟꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯈꯤꯁꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡꯗ ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯄ ꯁꯦꯜ ꯈꯔ ꯂꯩꯔꯝꯒꯅꯤ, ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯁꯤꯔꯥ? ꯀꯣꯟꯅ ꯑꯃꯨꯛ ꯑꯩ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯂꯒ ꯁꯤꯡꯅꯕ꯫ ꯏꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯃꯥꯒꯤꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯄꯤꯈꯤꯗꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯄꯣꯠ ꯑꯃꯇ ꯄꯤꯔꯛꯂꯣꯏ꯫ ꯈꯪꯗꯦꯗ ꯇꯥꯆꯧ, ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯧꯏ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯍꯔꯥꯎꯕ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯂꯣꯏꯅ ꯐꯥꯎꯏ꯫
ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯨꯝꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯩꯕꯨꯅ ꯂꯥꯞꯅ ꯏꯟꯊꯣꯛꯂꯒ ꯊꯝꯃꯤ ꯑꯩꯅ ꯐꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯏꯟꯊꯣꯔꯛꯏ ꯊꯥꯗꯣꯏ ꯈꯛꯇꯅꯤ ꯏꯃꯥꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯃꯥꯡꯗ ꯃꯥꯅ ꯊꯥꯗꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯏꯃꯥꯗꯗꯁꯨ ꯅꯠꯇꯅ ꯊꯥꯗꯣꯏꯗꯁꯨ ꯋꯥꯔꯧꯔꯦ ꯏꯃꯥꯅ ꯑꯁꯨꯝꯅ ꯑꯩ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯑꯃ ꯈꯥꯔꯤꯕ ꯃꯈꯩ ꯊꯥꯗꯣꯏ ꯏꯕꯥꯅꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯅꯔꯣꯏ ꯃꯆꯥꯒ ꯃꯃꯧꯒ ꯅꯨꯡꯁꯤꯅꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯃꯥꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯍꯧꯖꯤꯛ ꯅꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯑꯩ ꯑꯃꯗꯤ ꯊꯥꯗꯣꯏꯕꯨ ꯆꯞ ꯃꯥꯟꯅꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯄꯜ ꯑꯃꯒꯤ ꯋꯥꯡꯃꯗ ꯂꯩꯅꯈꯤꯅꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯂꯥꯏꯖ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯉꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯃꯤ ꯂꯩꯔꯛꯇ꯭ꯔꯀꯥꯟ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯁꯅꯤ ꯁꯤ ꯂꯧ ꯁꯦꯜꯒꯤ ꯋꯥꯗꯣ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯁꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏꯅ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯁꯦꯜꯗꯨꯅ ꯃꯔꯨꯞꯀꯤ ꯈꯔ ꯄꯤꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯄꯣꯌꯦꯡ ꯆꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯥ ꯃꯤꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯃꯒ ꯆꯥꯛꯎꯝꯕ ꯑꯃꯒ ꯆꯠꯈꯤꯕꯗꯣ ꯁꯤꯗꯁꯨ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯔꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯐꯔꯦꯁꯦ ꯃꯇꯝ ꯈꯔ ꯍꯦꯛ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯀꯣꯟꯅ ꯁꯦꯟ ꯂꯩꯔ ꯃꯇꯝꯗ ꯆꯠꯂꯁꯨ ꯌꯥꯏꯌꯦ ꯑꯩꯗꯤ ꯁꯨꯝ ꯇꯥꯆꯧꯗ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ ꯅꯪꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯥꯆꯧ ꯁꯣꯝꯗ ꯁꯅꯥꯁꯨ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯗꯩ ꯁꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯗꯩ ꯈꯔ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯅꯪꯒꯤ ꯈꯨꯗꯩꯁꯤꯡꯁꯤ ꯑꯩꯅ ꯄꯨꯂꯞ ꯂꯧꯔꯕꯅꯤꯅ ꯁꯦꯜ ꯈꯔꯗꯤ ꯇꯥꯔꯨꯗꯅ ꯇꯥꯔꯒ ꯄꯤꯔꯕꯅꯤ ꯏꯗꯣꯝꯆꯥ ꯈꯨꯗꯩꯁꯤ ꯌꯦꯡꯉꯨ ꯃꯔꯥꯛ ꯃꯌꯨꯡꯁꯨ ꯆꯥꯎꯕꯅꯤ ꯐꯤꯁꯨ ꯌꯥꯝ ꯀꯨꯡꯕꯅꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯗꯤ ꯃꯃꯜ ꯌꯧꯔꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯑꯗꯣ ꯏꯗꯣꯝꯆꯥ ꯑꯩꯉꯣꯟꯗꯒꯤ ꯂꯩꯔꯤ ꯈꯨꯗꯩꯁꯤꯡꯁꯤꯕꯨ ꯃꯧꯒꯤ ꯃꯄꯥꯝꯗ ꯊꯤꯟꯅꯕ꯭ꯔꯣ ꯀꯅꯥꯒꯤꯅꯣ ꯃꯧꯒꯤꯗ ꯅꯠꯇꯦꯗ ꯃꯣꯏꯒꯤ ꯄꯣꯠ ꯂꯩꯅꯕ ꯁꯦꯜꯒ ꯂꯩꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯏꯆꯥ ꯅꯨꯄꯤ ꯊꯥꯗꯣꯏꯒꯤꯅꯤ ꯍꯩꯃꯥ ꯏꯗꯣꯝꯆꯥ ꯅꯪꯁꯨ ꯂꯩꯅꯤ ꯍꯥꯏꯅ ꯂꯩꯔꯗꯤ ꯃꯧꯒꯤꯁꯨ ꯌꯥꯎꯅ ꯂꯩꯕꯤꯈꯣ ꯌꯥꯗ꯭ꯔꯣ ꯂꯨꯍꯣꯡꯕ ꯅꯧꯔꯤꯕꯅꯤꯅ ꯃꯤꯁꯨ ꯉꯟꯅ ꯃꯄꯥꯝꯗ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯊꯤꯅꯤꯡꯉꯝꯒꯅꯤ ꯕꯦꯝꯃ ꯅꯣꯏꯅ ꯈꯪꯗꯕ ꯋꯥ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯅꯤ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯌꯥꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯍꯣꯕ ꯁꯨꯝ ꯃꯦꯟꯗꯨꯅ ꯂꯩꯕ ꯃꯇꯝꯂꯣ ꯏꯗꯣꯝꯆꯥ ꯅꯪꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯈꯜ ꯍꯥꯏꯗꯨ ꯍꯦꯛ ꯇꯥꯏꯗ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯨꯗꯩ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯀꯔꯤ ꯍꯪꯅꯣꯅꯦ ꯁꯤꯕꯣ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯃꯤꯇꯣꯞꯀꯤ ꯃꯑꯣꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯌꯦꯡ ꯃꯥꯒꯤ ꯑꯊꯨ ꯑꯀꯥꯏ ꯑꯃ ꯂꯥꯛꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯍꯥꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯀꯗꯕꯁꯤ ꯃꯉꯥꯏ ꯅꯨꯡꯗꯥꯡꯅꯤ ꯇꯣꯂꯨꯃꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯅ ꯃꯆꯜ ꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯈꯨꯗꯩ ꯂꯩꯈꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯃꯥꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯏꯃꯥ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯈꯨꯗꯩ ꯀꯌꯥꯝ ꯂꯩꯔꯤꯅꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯃꯥ ꯂꯥꯛꯄꯗ ꯁꯦꯜ ꯄꯨꯔꯛꯀꯦ ꯈꯔ ꯂꯩꯁꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅꯈꯔ ꯂꯩꯔꯨꯕꯅꯤ ꯑꯣ ꯏꯃꯥꯒꯤ ꯁꯦꯜꯅ ꯄꯨꯊꯣꯛꯂꯒ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯅꯠꯇꯦ ꯑꯩ ꯃꯣꯏꯒꯤ ꯈꯨꯗꯩ ꯈꯨꯔꯥꯡꯒ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯦ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯏꯟꯁꯤꯜꯂꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯎꯈꯠꯂꯒ ꯋꯥꯍꯪ ꯃꯌꯥꯝ ꯍꯪꯉꯤꯁꯤꯅ ꯀꯅꯥꯝ ꯀꯩꯝ ꯏꯟꯁꯤꯟꯗꯦꯗ ꯉꯁꯥꯏ ꯏꯃꯥꯅ ꯈꯨꯗꯩ ꯂꯩꯈꯤꯕ ꯏꯇꯩꯃꯗꯣ ꯃꯣꯏꯒꯤ ꯃꯌꯨꯝꯗꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯗꯣ ꯏꯃꯥꯅ ꯂꯥꯏꯖꯒꯤ ꯈꯨꯗꯩ ꯂꯩꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯦ ꯅꯪꯅ ꯂꯩꯈꯤꯕꯗꯨꯗꯤ ꯊꯥꯗꯣꯏꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯕ ꯍꯩ ꯑꯗꯨꯗꯤ ꯏꯃꯥꯅ ꯁꯨꯝ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦꯍꯦ ꯍꯣꯏꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯒꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯂꯥꯏꯖꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯠꯅꯎꯕ ꯉꯝꯃꯤ ꯑꯗꯣ ꯏꯃꯥꯅ ꯂꯥꯏꯖ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯆꯤꯟꯕꯥꯜ ꯊꯣꯛꯅꯗꯦ ꯍꯥꯏꯗꯨꯅꯀꯣ ꯍꯌꯦꯡ ꯃꯤꯅ ꯏꯃꯥꯒꯤ ꯇꯨꯡꯗ ꯉꯥꯡꯍꯧꯗꯣꯏ ꯃꯌꯥꯝꯗꯣ ꯏꯃꯥ ꯇꯥꯕ ꯉꯝꯒꯗ꯭ꯔꯣ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕꯗꯪ ꯇꯧꯏ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗꯒꯤ ꯁꯦꯜ ꯑꯃ ꯐꯥꯎ ꯅꯤꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯂꯣꯃꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯅ ꯊꯥꯗꯣꯏꯕꯨꯗ ꯅꯤꯡꯕ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯕ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛꯅꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯕ ꯍꯧꯔꯛꯂꯤ ꯏꯊꯥ ꯊꯥꯖꯗ ꯁꯅꯥꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯅꯥꯕ ꯑꯃꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯂꯥꯏꯖꯁꯨ ꯃꯥꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯪꯂꯝꯗꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯅ ꯑꯌꯥꯝꯕ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯁꯥꯔꯦ ꯅꯪꯅ ꯈꯤꯇꯪ ꯇꯧꯕꯒ ꯏꯆꯥ ꯅꯤꯡꯉꯣꯜꯇꯅ ꯂꯨꯝꯅ ꯂꯧꯕ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯦ ꯊꯕꯛ ꯇꯧꯕꯅ ꯃꯥꯅꯅ ꯇꯧꯕ ꯃꯅꯥꯅ ꯅꯆꯥ ꯅꯨꯄꯤꯅ ꯂꯧꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯅꯥꯔꯒ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯅꯤꯡꯗ꯭ꯔꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯈꯪꯂꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯅꯁꯥꯅ ꯊꯛꯆꯕ ꯂꯥꯡꯗ
ꯅꯁꯥꯅ ꯊꯣꯟꯖꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯥꯏꯕꯪ ꯃꯄꯨ ꯂꯩꯔꯤ ꯍꯥꯏꯕ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯂꯨꯔꯤꯅꯣ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯋꯥꯌꯦꯜ ꯇꯞꯇꯤ ꯇꯞꯀꯅꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯂꯨꯏ ꯂꯤꯟꯅ ꯃꯀꯣꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯊꯣꯛꯏ ꯍꯥꯏꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯁꯣꯜꯂꯕ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯛꯂꯝꯃꯤ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯑꯩꯒꯤꯅ ꯀꯅꯥ ꯃꯥꯒꯤꯅ ꯀꯅꯥ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯅꯥ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯂꯥꯏꯖꯕꯨ ꯑꯩꯅ ꯃꯤꯔꯥ ꯍꯥꯏꯗꯨꯅꯇ ꯊꯝꯂꯨꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯈꯛꯇꯃꯛ ꯅꯤꯡꯗꯨꯅ ꯂꯩꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯕ ꯃꯅꯦꯃꯀꯨ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯗꯣꯔꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯦ ꯀꯌꯥꯗ ꯊꯦꯜꯂꯨꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝ ꯆꯦꯗ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯛꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯥꯛꯂꯕꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯕ ꯉꯝꯃꯤꯀꯣ ꯑꯩꯃꯨꯛ ꯐꯠꯇꯕꯤ ꯑꯩꯃꯨꯛ ꯄꯪꯕꯤ ꯃꯅꯦꯝ ꯑꯃ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯣꯏ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯋꯥꯈꯜ ꯂꯥꯛꯂꯕꯗꯤ ꯏꯃꯨꯡ ꯑꯁꯦ ꯀꯔꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯆꯥꯅꯨꯄꯤ ꯑꯗꯨꯁꯨꯀꯣ ꯃꯃꯥꯅ ꯍꯥꯏꯕ ꯂꯧꯗꯨꯅ ꯃꯥꯅ ꯊꯥꯏꯅ ꯃꯅꯝꯃꯗ ꯍꯥꯏꯍꯩꯗꯕ ꯋꯥ ꯎꯠꯍꯩꯗꯕ ꯃꯇꯧ ꯀꯌꯥ ꯎꯠꯈꯤꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯍꯜꯂꯨ ꯅꯪꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯧ ꯑꯩ ꯃꯥꯕꯨ ꯀꯧꯁꯤꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖ ꯄꯨꯗꯨꯅ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯏꯃꯥꯅ ꯏꯃꯧꯕꯨ ꯀꯌꯥꯗ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯨꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝ ꯑꯩꯁꯦ ꯏꯃꯧꯒꯤ ꯃꯐꯝꯗ ꯏꯔꯥ ꯀꯌꯥ ꯂꯪꯁꯤꯜꯂꯨꯕꯒꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯕꯅꯦ ꯏꯃꯥ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯂꯕꯅꯤ ꯅꯃꯧ ꯑꯣꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯁꯅꯥ ꯃꯃꯧꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯄꯤ ꯃꯅꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯕꯁꯨ ꯀꯞꯂꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯟꯗꯒꯤ ꯇꯣꯂꯨꯃꯨꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯖꯥ ꯆꯠꯂꯣ ꯏꯃꯥꯒꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯂꯣ ꯑꯗꯨꯒ ꯅꯪꯅ ꯏꯟꯕꯤꯌꯨ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯈꯔ ꯄꯨꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯁꯤꯁꯦ ꯆꯥꯊꯣꯛꯁꯤ ꯏꯁꯥ ꯀꯜꯍꯟꯗꯕ ꯌꯥꯗꯕꯅꯤ ꯅꯆꯥꯅꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯁꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯧ ꯅꯨꯄꯤꯅ ꯏꯜꯂꯤꯕꯗꯨ ꯆꯥꯔꯝꯃꯤ